ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀꯥꯔꯗ ꯔꯤꯗꯤꯡ ꯑꯣꯏꯅ ꯇꯧꯁꯦꯀꯣ ꯍꯥꯏꯗꯤ ꯀꯥꯔꯗ ꯔꯤꯗꯤꯡꯁꯦ ꯀꯔꯝꯕ ꯀꯥꯔꯗ ꯔꯤꯗꯤꯡꯅꯣ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯃꯇꯥꯡꯗ ꯑꯣꯏꯅ ꯑꯣꯏꯔꯅꯤꯀꯣ ꯈꯤꯇꯪ ꯑꯉꯥꯡꯉꯩꯅ ꯍꯦꯟꯅ ꯏꯟꯇꯔꯦꯁ ꯑꯣꯏꯔꯅꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯔꯤꯂꯦꯁꯟꯁꯤꯞ ꯍꯥꯏꯔꯒꯗꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯐ꯭ꯌꯨꯆꯔꯒꯤ ꯑꯣꯏꯅ ꯐ꯭ꯌꯨꯆꯔ ꯂꯥꯏꯐ ꯄꯥꯔꯠꯅꯔ ꯍꯥꯏꯔꯁꯦ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯐ꯭ꯌꯨꯆꯔꯒꯤ ꯁ꯭ꯄꯥꯎꯁ ꯍꯥꯏꯅ ꯍꯥꯏꯔꯁꯦꯀꯣ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯣꯏꯅ ꯌꯦꯡꯁꯦꯀꯣ ꯑꯗꯣ ꯁꯤꯗ ꯀꯩꯅꯣ ꯑꯣꯏꯅ ꯈꯥꯏꯗꯣꯛꯀꯦꯀꯣ ꯒ꯭ꯔꯨꯞ 1 ꯒ꯭ꯔꯨꯞ 2 ꯍꯥꯏꯅ ꯈꯥꯏꯗꯣꯛꯀꯦ ꯒ꯭ꯔꯨꯞ 1 ꯈꯟꯕꯉꯩꯀꯣ ꯒ꯭ꯔꯨꯞ 1 ꯒ꯭ꯔꯨꯞ 1ꯁꯦ ꯑꯦꯃꯦꯊꯤꯁ ꯂꯩꯔꯦꯀꯣ ꯒ꯭ꯔꯨꯞ 1ꯗ ꯀꯩꯅꯣ ꯇꯧꯒꯗꯕꯉꯩꯁꯦꯀꯣ ꯍꯥꯏꯗꯤ ꯒ꯭ꯔꯨꯞ 1ꯒꯤ ꯃꯤꯉꯩꯅ ꯈꯟꯒꯗꯕꯁꯦ ꯑꯦꯃꯦꯊꯤꯁ ꯂꯩꯔꯦ ꯒ꯭ꯔꯨꯞ 2ꯅ ꯈꯟꯒꯗꯕꯁꯤꯅ ꯄꯥꯏꯔꯥꯏꯠ ꯀꯣ ꯄꯥꯏꯔꯦꯠꯁꯤꯅ ꯒ꯭ꯔꯨꯞ 2ꯒꯤ ꯑꯣꯏꯔꯦ ꯑꯦꯃꯦꯊꯤꯁꯅ ꯒ꯭ꯔꯨꯞ 1ꯒꯤ ꯂꯩꯔꯦꯀꯣ ꯍꯥꯏꯗꯤ ꯒ꯭ꯔꯨꯞ 1ꯁꯤꯗ ꯑꯩꯈꯣꯏ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯉꯁꯦꯀꯣ ꯁꯤꯒꯤ ꯒ꯭ꯔꯨꯞ 1ꯒꯤ ꯑꯦꯃꯦꯊꯤꯁꯀꯤ ꯀ꯭रिꯁꯇꯜꯁꯤꯅ ꯍꯥꯏꯗꯤ ꯀꯔꯤ एनर्जी पोरके है मीदुगी मतंगदा हाय तारेको मीदुगी मतंगदा प्लस करंब मी हाय तारेको पर्सनालिटी ने हायरसे नत्रगा हादि करंब मतंगुंबदा अइगोंदा केनो तौगदगे हायना चिंग बसुगुंबा मैम से को करंब मतंदा सेटल तौगदगे खोतदगे हायबदो स्वाइप येंगसे को कार्ड से Quite first ko मीदुगी personality हारसिना को number 2 सिना हायदि compatibility हारसेबा इबानी की चानदबा हायबदो हायतारेको number 3 सिना मतम येंगसे को हायपेट को हायदि मतम से क्याम कुइना कनो तौगदगे खोतदगे हायना सिंग बदो मैम दो कार्ड ओम कतंग लोथोय को यम का हनदि सांगलरोय जे वीडियो से को first card को मीदुगी मतंग द लेरे second card it's a keno compatibility की मतंग द को number 3 dina hai tare ko hai number 3 sina karamba matamda kamai toro kyam kuina keno togidagi kolkadagi haimna chingba sise ko sida leire ko khoi karta khumse sida leire ko haidi mi gi matang da haipet yengase ko haidi mi se yamna adum kya haini akoi gi मागी नेचर से हारसिने को माई नेचर से दुम खितंग अंगांग दौना तौगनी को अंगांग दौना तौबा हादी चंबा खोटपा हारसिने को हादी दुम यामना चंबा अदगी हादी कोइबा हाई तारगदी खितंग एडवेंचरस ओइबा पर्सन गुंबा ओइबदो चटपा कोइबा खोटपा अदगी हादी वेकेशन गुंबागा पांबा लेना को हादी दमाई तौरगा अदुंबा खितंग खरा रोमांटिक काइंड ऑफ पर्सन गुंबा अदुमाइना ओइना ओइगनी को अदो सिंगल नेगे हारसिने को हादी याम थुना हाई तारे को हादी सुगुंबा पर्सन अमा कई अमा हाई तारे दमाई तौरगा लाकपा खितंग मोई एनर्जी जे खितंग मैग्नेटिक सु ओइ को हादी यामना चुसनबा खोचनबा ओइना ओइबदो हादी याम थुना अट्रैक्ट गुंबा ओइगनबा खोकनबा अदुंबा मी ओइनासु ओइको यामना लूना चानासु तवो खोलो हाइना पीको अदो सिदा अहांबको हादी मागी पर्सनालिटी की मतंगदा लाएको सिदा अदुगा नंबर 2 को नंबर 2 सिना अखोगी कंपैटिबिलिटी हारसिको हादी चानदबा हाइबने मोत तिनदबा हारसिने को मोतिनबगी मतंगदा हारगदी को याम फजना हाय तारे को हादी कंपैटिबल ओइबा रिलेशनशिप अमा ओइगनी को हादी मोत चानबा रिलेशनशिप से यामना अफबा रिलेशनशिप अमा हादी स्ट्रांग बॉन्डिंग गुंबा लेबदो हादी को सिदा फैमिलीज की फ्रेंड्स की कई की सपोर्ट यामना लेगनी को सिदगी हादी अखोगी फाइनेंशियली करी करिसु सिक्योर ओइबा खोटपा अदुमाइना ओइना ओइको हादी कंपैटिबली चानदबा आइगोंदा हयेंग वागद्रा नुआइगद्रा गाइम खनजानबगा लेरगदी को सिदा लाइबा एनर्जी से क्लेम तौबा याय को हादी क्लेम तौबा हाइबगी आथ्रदी हादी आइगोंदा फंगजनबगी आइना सुम खनजबदो हाय तारे को अमाइ तौरगा अदुगा सेकंड थिंग कंपैटिबिलिटी द वेरी गुड अदुम हाय तारे को सिदा अदुगा ख्वाई अरोइबा मतम हारसिने को मतम से ngasiदगी सुम थारगा अखोइगी मोस्ट प्रॉब्ली हंदकी चही लोरमदाइगुंबा कईगुंबा अदुमाइन तौरगा हाय तारे को हाइदी मथंग चही फावे मनुंगददी हाय तारे को हाइदी रिलेशनशिप से हाय तारे को अतोप लेवल अमदा पुबा हारगदी नुंसिनरी को नुंसिनरगा हाय रिलेशनशिप अमा बिल्ड तौरे अदुई मतुंग द नेक्स्ट लेवल हारगदी लुहोंग कई हुंबा गुंबा तौरबो ओइ तारगदी हंदकी चही लोरमदाइ नत्रगा नेक्स्ट ईयर गी स्टार्टिंग गुंबा कई गुंबा हाय तारे को अदुमाइन तौरगा पीरी को अदो सिदा लेरे अखोइगी अहांबगी एमेथिस्ट चूज तौबा मींगेगी को सेकेंड गी अखोइगी पाइराइट की अमु येंगमिनरसे को हाइदी पाइराइट की क्रिस्टल चूज तौगिबा ngैगी ओइना हारगदी सी साइड ता थमग्रसे सेकेंड गी पाइराइट की क्रिस्टल से अमु येंगसे को अनीसुबा क्रिस्टल को अनीसुबा क्रिस्टल अखोइगी पाइराइट की फर्स्ट सिना हाइदी मीदुगी मतंगदा लेरे अनीसुबा सिना अखोइगी कंपैटिबिलिटी लेरे थर्ड सिना हाइदी मतम हाइपेतंग येंगसे को
ꯁꯤꯗ ꯂꯩꯔꯦꯀꯣ ꯀꯥꯔꯠ ꯑꯍꯨꯝꯁꯦꯀꯣ ꯈ꯭ꯋꯥꯏ ꯐꯔꯁ ꯀꯥꯔꯠ ꯀꯣ ꯈ꯭ꯋꯥꯏ ꯐꯔꯁ ꯀꯥꯔꯠꯇ ꯂꯥꯛꯏꯁꯦ ꯃꯤꯁꯦ ꯌꯥꯝꯅ ꯀꯩ ꯍꯥꯏꯅꯤ ꯁ꯭ꯇꯦꯕꯜ ꯑꯣꯏꯕ ꯃꯤꯒꯨꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁ꯭ꯇꯦꯕꯜ ꯍꯥꯏꯔꯒꯗꯤ ꯊꯕꯛ ꯏꯪꯈꯥꯡꯗꯁꯨ ꯈꯪꯗꯦꯀꯣ ꯍꯥꯏꯗꯤ ꯊꯕꯛ ꯏꯪꯈꯥꯡꯗꯣ ꯁ꯭ꯇꯦꯕꯜ ꯑꯣꯏꯕ ꯃꯥꯒꯤ ꯄꯣꯖꯤꯁꯟ ꯑꯃ ꯀꯔꯤ ꯑꯃ ꯐꯖꯅ ꯂꯩꯖꯕ ꯃꯤꯅ ꯃꯁꯛ ꯈꯪꯕ ꯈꯣꯠꯄ ꯃꯤ ꯑꯣꯏꯅꯁꯨ ꯑꯣꯏꯅ ꯍꯥꯏꯐꯦꯠꯇꯪ ꯑꯣꯏꯀꯣ ꯃꯤꯅ ꯃꯁꯛ ꯈꯪꯕ ꯍꯥꯏꯕꯒꯤ ꯑꯥꯊ꯭ꯔꯗꯤ ꯍꯥꯏꯗꯤ ꯁꯦꯂꯤꯕ꯭रिꯇꯤꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯏꯪꯈꯥꯡꯗꯨꯅ ꯃꯤꯁꯤꯡꯁꯤꯅ ꯍꯥꯏꯗꯤ ꯃꯥꯗꯣ ꯔꯤꯀꯣꯛꯅꯥꯏꯁ ꯇꯧꯕ ꯄꯔꯁꯟꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯑꯣꯏꯕꯗꯣ ꯑꯗꯣ ꯁꯤꯒꯤ ꯃꯤꯁꯦ ꯑꯗꯨꯝ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯑꯩꯅ ꯄꯥꯝꯃꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝ ꯍꯥꯏꯔꯁꯤꯅꯦꯀꯣ ꯑꯩꯒꯤ ꯑꯦꯖ ꯑ ꯀꯩꯅꯣ ꯑꯣꯏꯅ ꯃꯤ ꯑꯃ ꯑꯣꯏꯅ ꯍꯥꯏꯗꯤ ꯑꯩꯒꯤ ꯂꯥꯏꯐ ꯄꯥꯔꯠꯅꯔꯁꯦ ꯁꯨꯃꯥꯏꯅ ꯑꯣꯏꯕ ꯁꯤꯒꯤ ꯄꯔꯁꯅꯦꯂꯤꯇꯤ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯁꯤ ꯇꯧꯕ ꯄꯥꯝꯕ ꯈꯣꯠꯄ ꯑꯗꯨꯝꯕ ꯃꯌꯥꯝꯗꯣ ꯂꯣꯏꯅꯃꯛ ꯌꯥꯎꯒꯅꯤꯀꯣ ꯃꯤꯁꯤꯗ ꯂꯣꯏꯅꯃꯛ ꯌꯥꯎꯒꯅꯤ ꯑꯩꯅ ꯍꯦꯛ ꯄꯥꯝꯖꯔꯤꯕ ꯄꯣꯠ ꯃꯌꯥꯝꯗꯣ ꯂꯣꯏꯅꯃꯛ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛꯀꯤ ꯑꯩꯒꯤ ꯄꯥꯔꯠꯅꯔ ꯑꯣꯏꯗꯣꯔꯤꯕ ꯃꯤꯁꯤꯗ ꯂꯣꯏꯅꯃꯛ ꯑꯩ ꯋꯥꯠꯇꯕ ꯑꯣꯏꯕꯗꯣ ꯃꯉꯣꯟꯗ ꯅꯨꯄꯤꯗ ꯑꯣꯏꯔꯁꯨ ꯅꯨꯄꯥꯗ ꯑꯣꯏꯔꯁꯨꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯀꯣ ꯑꯗꯨꯒ ꯅꯝꯕꯔ 2 ꯀꯣ ꯀꯝꯄꯦꯇꯤꯕꯤꯂꯤꯇꯤ ꯍꯥꯏꯔꯒꯗꯤ ꯌꯥꯝ ꯐꯖꯅ ꯕꯦꯂꯦꯟꯁ ꯇꯧꯔ ꯆꯠꯀꯅꯤꯀꯣ ꯍꯥꯏꯗꯤ ꯁꯤꯗ ꯂꯥꯛꯏꯁꯦ ꯑꯩꯈꯣꯏ ꯁꯤꯔꯐꯂꯥꯒꯤ ꯇꯥꯏꯞꯇ ꯇꯧꯔ ꯊꯣꯛꯂꯛꯇ꯭ꯔꯥ ꯁꯤꯔꯐꯂꯥꯒꯤ ꯇꯥꯏꯞ ꯇꯧꯔ ꯍꯥꯏꯗꯤ ꯃꯦꯟꯇꯦꯟ ꯇꯧꯒꯅꯤꯕ ꯐꯖꯅ ꯍꯥꯏꯇꯥꯔꯦꯀꯣ ꯃꯦꯟꯇꯦꯟ ꯇꯧꯕ ꯍꯥꯏꯔꯒꯗꯤ ꯔꯤꯂꯦꯁꯟꯁꯤꯞꯁꯨ ꯃꯦꯟꯇꯦꯟ ꯇꯧꯒꯅꯤ ꯐꯤꯅꯥꯟꯁꯤꯌꯦꯂꯤꯁꯨ ꯑꯃꯅ ꯑꯃꯒꯤ ꯁꯞꯄꯣꯔꯠꯀꯨꯝꯕ ꯇꯧꯅꯕ ꯈꯣꯠꯅꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯁꯨ ꯑꯣꯏꯒꯅꯤꯀꯣ ꯑꯃꯅ ꯑꯃꯒꯤ ꯁꯞꯄꯣꯔꯠ ꯇꯧ ꯍꯥꯏꯗꯤ ꯑꯅꯤꯃꯛꯇ ꯍꯥꯏꯗꯤ ꯕꯦꯅꯤꯐꯤꯠ ꯑꯣꯏꯕꯗꯣ ꯍꯥꯏꯗꯤ ꯅꯨꯄꯤꯒꯤ ꯁꯥꯏꯠꯇꯒꯤ ꯑꯣꯏꯔꯣ ꯅꯨꯄꯥꯒꯤ ꯁꯥꯏꯠꯇꯒꯤ ꯑꯣꯏꯔꯣꯀꯣ ꯍꯥꯏꯗꯤ ꯃꯕꯥꯏꯅꯤ ꯐꯖꯅ ꯆꯠꯃꯤꯟꯅꯕ ꯈꯣꯠꯃꯤꯟꯅꯕ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯃꯇꯦꯡꯒꯨꯝꯕ ꯇꯧꯅꯕꯗꯁꯨꯀꯣ ꯌꯥꯝꯅ ꯐꯖꯅ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯇꯧꯕ ꯁꯞꯄꯣꯔꯠ ꯂꯩꯕ ꯈꯣꯠꯄ ꯅꯣꯠ ꯑꯣꯟꯂꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯈꯛꯇꯪ ꯅꯠꯇꯕꯤꯗꯀꯣ ꯃꯦꯟꯇꯦꯜ ꯁꯞꯄꯣꯔꯠꯅꯤ ꯈꯪꯗꯦ ꯐꯤꯅꯥꯟꯁꯤꯌꯦꯜ ꯁꯞꯄꯣꯔꯠꯅꯤ ꯈꯪꯗꯦ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯃꯤꯒꯤꯗꯃꯛꯇꯁꯨꯀꯣ ꯌꯥꯝꯅ ꯈꯟꯒꯅꯤꯀꯣ ꯑꯅꯤꯃꯛ ꯄꯥꯔꯠꯅꯔ ꯑꯅꯤꯃꯛ ꯍꯥꯏꯇꯥꯔꯦꯀꯣ ꯃꯤꯒꯤꯗꯃꯛꯇ ꯍꯥꯏꯗꯤ ꯃꯤꯒꯤꯗꯃꯛꯇ ꯆꯦꯔꯤꯇꯤꯒꯨꯝꯕ ꯇꯧꯕꯤꯕ ꯈꯣꯠꯄꯤꯕ ꯑꯗꯨꯁꯨ ꯇꯧꯕꯤꯌꯨꯀꯣ ꯍꯌꯦꯡ ꯍꯥꯏꯗꯤ ꯁꯤ ꯑꯩꯈꯣꯏ ꯌꯨꯝ ꯀꯩ ꯄꯥꯜꯂ ꯃꯇꯨꯡꯗ ꯃꯤꯒꯤꯗꯃꯛꯇ ꯃꯇꯦꯡꯒꯨꯝꯕ ꯄꯥꯡꯕꯤꯕ ꯈꯣꯠ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯍꯟꯒꯦ ꯍꯥꯏꯔꯒꯗꯤꯀꯣ ꯂꯥꯏꯐꯁꯦ ꯑꯗꯨꯒ ꯃꯇꯝ ꯍꯥꯏꯔꯁꯤꯅꯀꯣ ꯃꯇꯝꯁꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯇꯝ ꯈꯇꯪ ꯄꯤꯌꯣꯅ ꯍꯥꯏꯀꯣ ꯔꯤꯂꯦꯁꯟꯁꯤꯞꯁꯦꯀꯣ ꯍꯥꯏꯗꯤ ꯁꯤꯡꯒꯜꯉꯩꯒꯤ ꯍꯥꯏꯔꯁꯦꯀꯣ ꯉꯥꯏꯈꯣꯕ ꯍꯧꯖꯤꯛ ꯍꯥꯏꯗꯤ ꯉꯥꯏꯈꯣꯕ ꯍꯧꯖꯤꯛ ꯑꯩꯒꯤ ꯇꯧꯒꯗꯧꯔꯤꯕ ꯑꯩꯒꯤ ꯗ꯭ꯔꯤꯝ ꯑꯩꯒꯤ ꯒꯣꯜ ꯀꯔꯤ ꯀꯔꯥ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯕ ꯌꯥꯏꯀꯣ ꯍꯥꯏꯗꯤ ꯊꯕꯛ ꯏꯪꯈꯥꯡꯒꯤ ꯄꯩꯈꯥ ꯊꯥꯕꯅꯤ ꯈꯪꯗꯦ ꯑꯇꯩ ꯑꯦꯛꯖꯥꯝ ꯊꯥꯕꯅꯤ ꯈꯪꯗꯦ ꯑꯗꯣꯝꯗꯅ ꯍꯦꯟꯅ ꯈꯤꯇꯪ ꯐꯣꯀꯁꯁꯨ ꯇꯧꯋꯦꯀꯣ ꯑꯗꯣ ꯂꯥꯛꯇꯤ ꯂꯥꯛꯀꯅꯤ ꯁꯤꯗꯁꯨ ꯁꯤꯁꯨ ꯑꯗꯨꯝ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯗꯁꯨ ꯍꯧꯖꯤꯛ ꯈꯨꯗꯛꯀꯤ ꯑꯣꯏꯅꯗꯤ ꯍꯥꯏꯗꯤ ꯌꯨꯝ ꯀꯩ ꯄꯥꯟꯕ ꯈꯣꯠꯄꯒꯤꯁꯦ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯀꯩꯅꯣ ꯇꯧꯗꯦꯀꯣ ꯁꯤꯗꯁꯨ ꯆꯞ ꯃꯥꯟꯅ ꯆꯍꯤ ꯂꯣꯏꯔꯝꯗꯥꯏ ꯅꯠꯇ꯭ꯔꯒ ꯅꯦꯛꯁ ꯌꯔꯒꯨꯝꯕ ꯀꯩꯒꯨꯝꯕꯗ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯁꯦꯇꯜ ꯗꯥꯎꯟ ꯇꯧꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯄꯤꯔꯤꯀꯣ ꯑꯗꯨꯒ ꯀꯩꯅꯣ ꯅꯦꯛꯁ ꯌꯔꯒꯨꯝꯕ ꯍꯥꯏꯔꯒꯗꯤ ꯖꯅꯋꯥꯔꯤ ꯐꯦꯕ꯭ꯔꯨꯋꯔꯤꯒꯨꯝꯕ ꯀꯩꯒꯨꯝꯕ ꯑꯗꯨꯒꯨꯝꯕꯒꯤ ꯆꯥꯡꯗ ꯑꯃ ꯅꯠꯇ꯭ꯔꯒ ꯍꯟꯗꯛꯀꯤ ꯑꯣꯏꯔꯒꯅ ꯍꯥꯏꯗꯤ ꯕꯥꯏ ꯅꯣꯕꯦꯝꯕꯔꯒꯨꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯅꯣꯕꯦꯝꯕꯔ ꯗꯤꯁꯦꯝꯕꯔꯒꯨꯝꯕ ꯍꯟꯗꯛ ꯆꯍꯤꯗ ꯑꯣꯏꯔꯒꯅ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯐ꯭ꯌꯨꯆꯔ ꯁ꯭ꯄꯥꯎꯁ ꯀꯣ ꯀꯝꯄꯦꯇꯤꯕꯤꯂꯤꯇꯤ ꯅꯦ ꯑꯗꯒꯤ ꯃꯤꯒꯤ ꯄꯔꯁꯅꯦꯂꯤꯇꯤ ꯑꯗꯨꯒ ꯀꯔꯝ ꯀꯥꯟꯗ ꯀꯩꯅꯣ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯣ ꯁꯤꯗ ꯂꯩꯔꯦꯀꯣ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ